Photo meeting tablo singbo hamba makta no mai thengkun je suina tam nok chari ngasi maroi pau myam da pizare Christian lining chat pasingi komai Christmas lamda masde su park na pangtong na krai Serau da halakra ba IDP singi yungi fibam district administrative kaksing na chatni sin krai Union Minister Kiran Rijiju da National Blood Transfusion Bill 2025 atubya na hanam takshin kray. Lunena Karnataka da truck amana sleeper bus amanda Thomjin bagi thawduk da miyoi daruk shire. Mapungaba pau miyam da pizare. Christian lining chat pasingi achobukom hayama oriba Jesus Christ pok panumit Christmas ki thora malim pombada pangthok na bagom lamdam asida so paksan na pangthok na re tharamasi gi saruk ama oina chingmairong da leiba MBC Center church ta su lining asibu chatliba tongan tonga ma furuk kaya na saruk yadna pangthok re pangthok liba tharong mailena na MBC Center church ki pastor Reverend John Kamang Daimaina hai thawai paliba miyoi ba khuding magi sanai sabu nungsi batana tana miyoi ba khuding ma pun nungsi gadabani hai bai shoge wahaya dubu amuk na hauna na mipung khuding makta lainina bagi wakhalona sita palan tharo masi pangthok pani numit asna lakpaga iroina na aikoi mipung khuding mak nungsina si dharma amana amabu ikai khomna ba utsi lunena lamda masda tangdu laita ba ma leihangi hairabadi aikoi khuding maki ngakpi ba haiba amadi nungsina na hingminna bagi wakhalon asi leisi haiba paujel asi piningi fongdoki ngasigi tharamadu da Jesus Christ na Piramba paujel sing pathokhi bagalona kudot poching piba amadi punna chaklen chaminaki Pangan Meite adu da khoi naga kuki naidna isu nungsi je accept obutai khoi nungsi batai forgiveness da kata help se ngasi khoi Christmas oi bigi mudugi maru oi bigi mudugi message ni thank you Jesus Christ ki mapo common Christmas na lakpada lamdam masida chahi ahom rom tangdu na leiriba si loishanduna mahausagi fibam da nungsi chanana leiminaba oresanu haina social activist asang kasarna fongdokre Christian lining chat pasingya chobokum hayama oriba Christmas na lakpada kamjong district manung chana leiba chadong khul da pangtokhiba Christmas ki tharomga mailena waphamasi asang kasarna fongdokhibani Christmas ki tharamadu da Christian lining chat ba khaknatna tampak ta kundariba maitei sing su saruk yadna aikoi yelhomi sing amatani nungsi chanana leiminari haibagi paujin su miyamda piri asangka sana makha tarna ipa Jesus ki mapokumona lakpada lamdam asita santi purakpaga lonena ingna chikna leiba lamdam ama orisano lamdam asita kundaminari bakanglup sing namana magi harau kumhai amadi awana tarakpa matamda saruk yaminaba amadi mateng pangminaba sina hena nungsi chanaba purakpa ngamlagani haike yamna yaubi balak pa sa akhoi ta seng na nungai isor bu thagali aduna takpudi Christmas 2025 sina Manipur da nungsi chanaba aduga inthabado lebak asida purapo erisno haibase 2025 Christmas se chadong news site ki praja mayambu marum mapang mayambu thamjabani Kwankido Federation of India na sinna mathang chahi January tang 10 dagi hauraga tang 19 fawba numit homni chupna Jammu and Kashmir da chathagada batare chuba Kwankido Championship 2025-26 ke damak Kwankido Association Manipur Kwamna Manipur Sanaroi Singi trial selection nama pangthuklagani haina Kwamgi Assistant Secretary KSH Somarendra na thadura pachol lamana khangalakli jealous na makhatadna tha sekitang ko nipanda Kwamna senduna kwakwa assembly kai da pangthukadoriba trial selection asigi damak Manipur Sanaroi Singna trial Chathagadaba Numit Asigi Ayuk Pung Tara Fawbagi Manungda wet checking photo passport ama amadi Aadhaar chingba documents sing thajin naraknaba haina su jealous na appeal tawrakli Imphal iski tongan relief camp sing dagi ngarang nongna serau da halak khraba IDP singi yumgi fibam
District Administrative Kaksingi Timna Chatni Yangsinkhre Yangsin Khongsit adu SDC Waikhong Y Jivan amadi SDC Shugunu Gunamani Anina Luchingba Tim Anina Chathakibani SDC Anina Luchingba Tim Ani Thokna Khaidolaga Chathakiba Yangsinba aduda ngarang nongna changnakiba yumsingi haujik ori phibam sing yangsinduna yumsingi awat apa singsu yengminake khongsit aduga mailena SDC Waikhong Y Jivan na phongdokibada ngarang nongna lakiba yum kunthra ki haujik ori phibam asi yengle maru oina yum sana balengakna pikiba senfam sing adugi haujik leifam thokpa structure gi mawong da lai brand aduga nongna sel ka pa yaba singna nongna sel ka payaba singna karambano haibidusu khangdokle ngasigi khongsit asida phanglakpa report ching adu ngasima Kaksing district ki DC da amuk tharaba matungda hayengdagi makhogi mathau taba sel singsu piba hauragani haiki amoromda ngarang nongna halakki ba IDP singi maikidagi su haujik nongna halakpa matamda yumgi awat apakya lari maru oina yum saba hauraga lengakna sel pithopa watpana yum kaya ama loishinba ngamdana leiri masina maram oiraga relief camp tage halaklaba matungda masagi mayumda changba yardiba miyoi kharasu yauri manamasna asigumba yum singa si atobada loishinna basel thadokpiyu loinana IDP oiruba singa sisu isa isana hana pairamba sinfam singsu hujik makhata na tauba yardribani maramasna miyamna thengnagadoriba awaba kaya sigi yenglaga mathau taba mateng singsu pibiyu haiki problem lai banina senthok lambi gi oina huji ki oina di senthok lambi je leite karmai toro sijina duno ai apai ba lei ba kangu na ek thaba gumba tawgi ba ka na mu pisa komna ba ni akhoi di hana ben service lama ai gi dada ji ben service lam bane men jana khoja na kari krak to me jalaga semjalaga phamung phanung ka phalang ka kan thana khota na talaga chichalaga aina matien tha tumme chang aina matien na tumme matien tumna laga hu se leiri ni Kaksingi ya ngasi si chakhi da ba kuina leina da ba climate na maram oira ka natraga matam du da nomaina kaina pan gi ba sokpa leiba singduna koina nongni sida moi gi damage gi oiba paisa han installment da 40000 ama nongni sida adum pirani aduga Serauda ngarang nongna lakiba imung kuntratre ki miyoi sing aduna serauda hanba nongna hanjilakpa miyoi sing oina miyamna unariba do aranbani serogi lanjinaruba miyoi sing kulumdogi September thadagi halakna ngasi fauba pamdaba thauto amata thokna yamna ingna tapna leiba haunakre maramasna serodagi atopa mafamda lanjinaduna relief camp Karada leiriba miyoi sing atuba matamda isagi haurakpam khunna sida hanbiraklu haina sugno esige emele ke ranjuna apel tawrakli hiramasiga mailena ngasi serauda pangthokpa paumi singa unaba mada emele ranjitna makha taraduna manipur gi oina kumjali singani kulum doigi me homdagi thoki baira ngasi sugno esida di numit kunmari rom yama santi da leiki adubo lisingani kulumdogi me kuntaret amadi kunipa na kuki kulai paiba singna shero amadi sugnu da landarakna imung kaya lanjina ke miyoi kaya amadi asokpa amaso siba phawba yauki adubo shero amadi sugnu asi kandaba yadi haidna mai kaya songi miyam na amata oina lepminaduna matam aduda leikiba security force singa lepminakiba duna ngasidi shero amadi sugnu asi kanba ngamle loinana lanjina rupa miyoi singsu sugnu gi oina lisingani kulumdogi jun tha amadi serogi oina September thadagi halaklaga ngasi phawba yamna ingna tapna leiri maru oina seroda pamdaba thaudo amata thokidaba chahi ani henduna miyoi kaya masagi hanagi sinphamda hanjinba yaure dubo ngarang Imphal East relief camp dagi miyoi chama kundrom nauna halakpa matamda Manipur miyamna sero asi ngarang khakta khundaba oina ubasilali loinana seroda housing state amadi Central Force na akan bangak senbadagi pamdaba thaudo amata thokriba si yenglaga miyamna su makhata na mipaiba tawbiganu maru oina hojik khulasitagi miyoi khara atop mafamda IDP oina leiriba si athu matamda kunda oina hanbiraklo ipa ipuna thamlamba ikokilama madingam khaising punanga minna mathautai maru oina IDP sing yum sanaba madi nongna settlement tawbagi pigani haya lauktoki pasenpam singi wat hauri pasenpam sing athu matamda thadok biu haiki SDO na kamito baibase district singi head of the administration boyriba deputy commissioner kaksingi through dagi tawbuni hayna ma ngarang hai
aduna ngarang bak raja singda commit to do madu thabak ta soidna onthok u haidna MLA moina ai sima moina kare haini sigi message sima ai thamningba Lions Club International District 322D की मखादा लेबा Lions Club of Kakching Greater na Anand Singh Yoga and Nature Cure Research Hospital Kakching Puna Senduna Free Diabetes Detection Camp among asi Kakching Mayai Lekai da leba Multipurpose Community Hall da pangthokre Knockout Diabetes Haiba Kalon da pangthokiba ngasi camp adu da miyoi chamrom blood sugar level check tawki hari ngasi camp adu da Lions Club International Zone 6 ki Zone Chairperson Uttam Kumar Naure Lions Club of Kakching Greater के President Pukhrambam Randakumar, Secretary Yingkhom Tiken, Club Administrator Dr. Mayanglamam Rajkumar atai members singna hak thengnana yengsinke club asigi Secretary Yingkhom Tiken na phongdorakpada Lions Club of Kakching Greater na miyamgi oiba tongan ba thabak thorom kya pangthokna lakpagi manungda Diabetes Detection Camp sing tongan mafam sing da hek pangthokna lakli club asigi tha khudingi thabak amamam soina pangthokna lakpagi saruk ama oina ngasigi camp asi su pangthokpani haiki Kai community hall dani ngasi si patient umdagi matakta koi test to gera ri phawda adu still koi hosi makha sathe jagi ni na haiba kanwasi koi club ki Lions Club ki hamgi to thokpa activities sing manungda manung chanba program amani Income Zali Singama Chamapan Kai made the link at Kiba Kaksingi Quality a hand club ama Oriba Youth Union Club YUC Kaksing Warigi, Humputarama to Shuva Foundation Day celebration club Asiki Sanglen the Pangtokre. Taramatuda YUC Kaksing Warigi President Sawajam Purnima Kaksing Waidaleba Club Tarukia Pumba United Club Organization UCO Kaksing Warigi President Moyangtem Brozen Retired Professor Dr. Moyangtem Rajendra YUC Treasurer Nauram Santi Kumar Club Asigi Vice President Sawajam Modhuchandra Lekai Asigi Ahal Ani Sawajam Koganama Song Sawajam Manihana Tharama Pusing Oiki Masigi Taramatuda Club Asna Confirm the Kikwadi Ahal Oidaba Oidabi Ahum Haibadi Naurim Saki Moyangtem Manihal Sawajam Ibo Tombi Tungan Behiram the National and International Award from Pasing Moyangtem Zibat National Awardee Moyangtem Kendra National Awardee Assistant Professor Santiniketan Biswa Bharati Amadi Mr. Manipur Contest 2025 da KG Humpumanga category da winner Oreklaba Moyangtem Oliver da Achamba Kudol Tamduna Ikai Kumnaba Utke Lunena Sayasigi Bosem Kosem Amadi CVS in Loba class 10 of the 12 examination da Chada Marifugi Matakta Mark Fanguna Mai Pak Club Mahiri Sing the So Manapid na Puning Tawatki Lekayasigi Angang Singi Recitation Amadi cultural program Kaya so Pang Toki Hari Saknai Rabai ba Longjam Joy Chandra na iba sanare na chom haina Mingthon ba like among asi haunabi matung ina Jawaharlal Nehru Manipur Dance Academy auditorium da phongkre Asang ba communication na san na bangthok pa like phong bagi tharamadu da Kangjam Radha Kumar retired IAS Thoksom Ibo Hanbi Sahitya Academy award amadi P. Bilas Singh, Director Jain Manipur Dance Academy na Matangchina Athu Mitong Tharama Po Amadi Kanaba Mitong Len Oina Sarya Kibagalona Writers and Critics El Memona Fong Kiba like Aduki Matangda Wangang Ki Amadi Aiba Mahaki Aiba na Mahaki like Adubo Putok Pagi Matangda Wapom Kaya So Tamke Federation of Indian Blood Donors Organization FIBD Ogi delegation team amana Parliamentary Affairs ki Pampuriba Union Minister Kiran Rijiju unaduna National Blood Transfusion Bill 2025 po atuba matamda chatnahanaba takshin kre bill asi pass tawhanbada mahak masa so chopa thodang loguni haibagi thajaba P ki bagalona India gi oba voluntary blood donation amadi blood transfusion services ki system da ahong bakaya
पुरकनबा होनबदा हौकिबा चाही 15 सिदा FIBDO ना लौकिबा थौदांग सिंगबो किरण रिजिजुना थागरबा फोंदोखी डेलीगेशन टीम अदुबु लमजिंगकिबा FIBDO गी असिस्टेंट सेक्रेटरी मोयरांगथेम प्रेमजितना इंडिया गी तोंगान तोंगान स्टेट चिंगदा थेंगनरिबा ई मरांग काइना फोंगदबगी अवाबा अमदी पेशेंट खुदिंगमक्ता लाइना तिना यावदबा सेफ होइरबा ई पीबा ngamdabagi hudong chadabasing shugaina khanghanbaga loina hawjik chatnariba blood transfusion services ke system asi hongdokpa madi bill asi bo chnahanbagi tangai fadabasing ado honorable union minister da thamki bill asi draft yawriba clause sing ado kupna nainabaga loina india gi blood management system asi matau karna hongdokadage हाइबदुगी मतंगदसु मीटिंग अदुदा कुपना खनकी मसिदनतना सिंथानिंगाई ओइबा बिल्लसना इंडिया के ब्लड ट्रांसफ्यूजन इकोसिस्टम दा स्ट्रिक्ट क्वालिटी नॉर्म चटनाहनबसु ngamgani हाइबगी थाजबसु डेलीगेशन टीम अदना पीके निंगशिंग बथोक्ट्रिंगै मतमदगी चटनारकपा लिकलम ओइना ताइबंग सेमबिबा मपुनी हाइना थाजनरिबा चिंगफु निंगथौ अमदी सेंबी लेबा अनिगी सहीगी लायन चकलों कटपा थौरम चिंगफु सेंबी लेबा लाई हराउबुंदा चिंगफु निंगथौ सेंबी लेबा थौगलोब इशोकना सिनंगसी पांगथोक्रे थौरम अदुदा मैहौरोलदगी चटनारकपा ओइना इशोक खुलदा मियोय अमतना खुल थादोक्तुना थबक चटनादना चकलों कटपगी थौरमदा सरुक यानके इशोक खुलदा खुंदारिबा इमुंग खुदिंगदगी चेंग लोइमोम फौ एंचांग नापी मना मसिंग ngaram Shell ngamjaba polam sing katna taibang sembiba mapu asig mafamda apamba sing ohenbiu nungayai fana palhanbiu haina khurunduna thawni naki arap mafamda thabak tawduna lainaba singsu ngarangdagi masa gi yumda laknaduna ngasigi tharomasi saru yanaki atopa khulda laikibi yumnaksa gi on kharbi ningo singsu hailei enchang napi ngaram purakna katnaki lai khurumnaki amadi tharom saru yanaki sana konungdagi lakpa amaiba maibi singna taibang sembi mapu asida thawni ba amadi lagi tharom sing ado liklam kaidna pangthokhi lonena khulgi miyam punna laibungna mapugi luklen chaminaki Palem Panthau Sanglen Multipurpose Cooperative Society Limited na Chalaiba Bishnupur District ke Manung Chanba Tawul Khoijumanda Leba Palem Panthau Sanglen All as Home da Lainaba District asigi Manung da Leba Chai Humfu Helabi Ahasing Lailagadi Club Mayrapai B Social Activist Kuding Magna Home as the Pau Favira Uhaina Society asigi Secretary Jugindro Mutuan Athador Pachirlaman Hairi Pawas na makatari badi Home as the Laiba Singi Laifam Chapam Analaying Pumnamag Free Oigani Hairi delimitation amadi mikok thinabagi matangda stelasigi political party singi mihut sing yauba mifamama December 28 ta campaign for just and fair delimitation senduna pangthokadori mifamaduda political party singi mihut singna party gi khenna batamdana saru yanana ba appeal tawrakpagalona mifamaduda delimitation amadi mikok thibagi matangda laurakadaba aroiba warep ki wang madam yam gi mihut oriba MLA singna mapung oiba thaudang laudrabadi awaba pibam ama mayoknarakpa yai haina JFD na chaksil warol thamnakli waphamasi campaign for just and fair delimitation JFD na pading nai na chatharakpa census ki matangda khanaba mifam ki manung channa Imphal East ki Moirang Kampu Khewa Bazar da chathakiba campaign da lup asigi convener Jitendra Ningombana phongdokibani campaign aduda maikai adomgi maya paibi amadi club singi maru oiba luchingba sing saru yakhibagalona miyam da mikok thiba delimitation gi matangda wangang aduna Jitendra Ningomban hai lamda masida NRC natraga manaba kanglon ama chatna handriba phawba Manipur da mikok thibagi thawong amata chathaba yaroi haiba Firep hong balaite lunena Manipur miyam na mikok thiba thingba laite param chumna pangtho u haibani maramadna tungda Manipur miyam na thengnagadaba awabasing obiduna NRC chatna hanba natraga manaba kanglon ama chatna driba phawba mikok thiba yaroi haiba si marilena department singi official singna su khangbiduna thabak tawbina ba appeal tawki State aduda mikok thiba haiba si state adu gi phibam yenglega census thigani state aduda charang na natraga natural calamities thoklaba ising ichau thoklaga su state aduda mikok thiba si yade mafam matam tanja yenglega thigadamani adubu hauji state asda leriba irang asi
leina leina mikok thibagi matam asi thengthabiu haiki mikok thibada athingba leite dubo haujik oiriba ching amadi tamda changthok changchin yadabagi khudong chaba lauraga kugina kuki gi jaga singda mikok thibagi tanja ama laurakpa yabagi fibamda lerakpasna kuki singna refugee singbo mikok thibada hapsin kiduna India ki citizen on kiba matamda yelho furup singda phangliba khudong chaba sing makoina fanglagani amadi kuki singbo mitopni haina laubagi hak leiroi maramasna illegal migrants singbo ningtina khandokpa loiraga niyom chumna mikok thibagi thabak asi kanglon chumna chathabiu karigumba kholaw asi India lengakna tabidaba taragadi mikok thiba phawba social boycott tawgani India lengakna khangna mikok thibagi thaba asi chatharakpa taragadi India lengaka chap chana thenagani haina so phongdoki toraba adu ati ujik loiba thol leiriba ujik toiba tawdokse masani hena akan makano lakani ujik thengne awab jamandi mukhusa kuini mayam yengbani political party mayam singi party sina mai magi stem lobu thoga haibun to haibun dagari mayam gi yengbani hena kui lobu thoya ani thale Universal Friendship Organization UFO gi Holy Face program gi manung chenna chahi lisang chitna tataduna lakpa miyamna andro mai hobam haiga khangnaba panam ningthau gi khubam dan thongni bagi thorom asisu khubam asida mahausa gum pangthokre Imphal ki manung chenna leiba andro gi mai hobam haiga khangnaba panam ningthau gi khubam da pangthokhiba thongni bagi thorom aduda UFO gi General Secretary Singh Battalion Commander Singh amadi Manipur gi tongan mafam dagi lakpa UFO gi members singnasu saruk yaki loina Manipur da leiriba yellow furup khudingmakpu henan nungsinabagi mari chachinduna mahausagum tangdu leitaba lamtam ama lakpa orisanu haina UFO gi maikaidagi ngasigi tharonga mailena miyamda yepa bawjo su pirakli Chayasigi hokiba November gi tang Kunipanda apun bayre paki mahiro ising panglop aims na thokiba press meet ki matung inna apham kayada niyom kanglon amata yautna sendan khaktagi khallaga hostel kayama ising ichagumna hengalakliba amadi maning makha tamna hostel boarding chalarakliba sigi matangda aims na survey tatkhiba survey gi manung channa Imphal West ki manung gari awang lekai daleba bright career da sathabada Hariba boarding asida yamna phibam tadaba mawongda satra singbu lalon pot oina sizinabagi mawongda nupa nupi puna building amata da thamnamba thengnarakpadagi look asna tingringkre hariba boarding asi khudakta aims na athingba thambaga loinana makhatana karigumba thingba sigi mayokta thawai waoiduna chalairamba thoklabadi maduda thoklakpa fafata daita pumnamak boarding asi bu chalairiba founder na pugodabani hairi Ngasi ayuk angan bapung anirom tarakpa duwaida Maharashtra-dagi Bengaluru manakta leiba Nalangalada thaknaba mahi managi potlam singpuba truck ama road divider da thomjillaga road divider wangma lalaga Bengaluru-dagi Gokarna tamna lakpa sleeper private bus amada thomjinbagi tawdokta mai chakpadagi sleeper bus adu da tonglakpa passenger taruk chire kayamana asopa nangkhre hairi truck adu thorakpa driver adu su khudakta siri haina police na hairi Bus adu the driver amasung assistant driver yauna punna miyoi kuntra homdoi tonglaki hari passenger sing adu tumningai matamda accident adu thokibani bus driver ga magi accident ga di chungthaure leikhidraba miyoi sing adu di Bendabi Machanubi Grema Manasha Navia amasung Rasmi Mahalini leikhidraba truck driver aduna Uttar Pradesh tagini hari leikhidraba sing adu gi manungi miyoi singda Escracia lupa lakh yankai Ngapigani lupa lakh manga amadi asokpa sing aduna lupa lising yankai piregani haina Karnataka gi Chief Minister Sidaramayana hokthokre Arubida maru pa amhonna miyamda pizari Christian lanin chepa singi komai Christmas lamda masjid su pak sana pangthokna kre Loinana Karnataka da truck amana sleeper bus amada thomjinbagi tawdokta miyoi taruk sire Image wazon pijeba ngasi di matang sa lo shinjari meeting tablo bising bok kurumjari